Jun mangagi matungda Mahousagi Punsida Hanjillaklagani Haibagi Thajaba Lei Govindas Pawasi Pandam Pausi dagi Laothokhre Manipur da thokliba irang asi lakliba Jun mangagi matungdagi de tamna Mahousagi Punsida Hanjillaklagani Haibagi Thajaba Lei haina Works Minister Govindas konthokjamna phongdokhre wafam asi haukiba chahi 2019 gi April 19 da Ukhrul district ki manung chanba chadongi patairang na duna leikidraba sagakpam Rajib sagakpam Roman amade ningthojam rani gi ningsing thoram ga mari leina na phongdokhibane thoram aduda Minister Govindas na makhata na phongdokhibada aigi jati gi fanabani haiduna atopa jati amada sokada bathabak tawroidavane aranba lising nganglagasu achumbo oyu yaroi haike Amaromda ngahan CRPF personnel ani leikidaba made anina sogapan nangan kiba thogdok adubusu minister asina nungaitaba phongdokhe atopa jati na media da aranba wafam sing phongdokliba adu nokningba phawwe aranba lising nganglaga achumba sakna bahona ba yaroi haike ningsing thauram asiga mari leinana mangol nganbi college ningthaukhong relief camp da leidiba inmate singda chaklen amasu pizakhi amade natki fee sing yauna sel gi mateng pikhe Khut Thoknabada Kuki Militant ama Shire ahum Sokle COTU na Kangpokpi district Pung taragani thoigi Shutdown Laothokhre Pawasi Pandam Pausi dagi Laothokhre Kangpokpi district ama di Imphal West district ki lonaba mafam amada Kuki Militant sing ama di mitay khul ngakpa singi marakta Khut Thoknabada Kuki khulai paiba ama Shire ahum Sokle haire nongmai kamna bagi thogdok adu ngarang ayuk Pung taruklom dagi kadangban senjam sirang ama di Koktruki area sing da thokibani haire Amaromda Kuki Militant Kuki volunteer ama sikhibagi thogdok adubu yaningdaba phongdoktuna Committee on Tribal Unity COTU na Kangpokpi Sadar Hills ki mafam pumnamakta Pung taragani thoigi total Shutdown Laothokhre Faijangda leiba War Cemetery da leikidraba Kuki volunteer adugi aroiba mathau mangam pangthokre haire Press na phangba pauda Imphal West District ki Sekmai Kendra gi manungsanba Kadang banamadi Koktruki lona badalaiba Bethel khulgi chingkhongdagi khulai matik chana paiba Kuki Militant sing na mitay khul sing tamna ngarang ayuk angan ba pung aniga minute kuntraga mangaromdagi nongmay amadi bom yauna akan ba mawongda landarakre Kuki Militant sing na landarak paduda hanadagi mapam adudagi deploy tawduna laiba security force amadi khul ngakpa sing naso handuna nongmay kapna khe nakal anigi marakta Khut Thoknabadu nongalamdai da ngayak lepluraba matungda Ngarang ayuk pung taruklom tarakbada amugan na bom kaya kapsilaktuna akan ba mawongda landaba horakhe nakal anigi marakta Khut Thoknabadu da Kuki Militant ama Shire anina sogapan nangle laikhidraba Kuki Militant adugi maming lamang kipzen sahi nifuga marine pawasi na makha taraduna Kuki Militant sing na senjam sirang dasu nongmay kaptharaktuna landarakhre haire amaromda Kuki khulai paiba sing na attack tawrokpagi pawadu fangbadagi DIG N Herozid Imphal West ki SP KHS Sivakanta na lutsingba masing yamlaba police team kaya changsinkhre haire haujiksu hairiba mafam ahum asida ngayak leplaga nongmay adumakapna ri haire loina na area asida makhata na pamdaba thogdok sing thoktanaba state amadi central forcing na akan ba mawongda ngakchenbagi thabak chathari haire nakal amaromda ngarang security personnel amadi Kuki khulai paiba singa Khut Thoknabada Kuki jo furup ki lamang kipjen laikhidaba thogdok adubu COTU na akan ba mawongda yaningdaba phongdokpaga loina na Kangpokpi Sadar Hills ki mafam pumnamakta Pung taragani thoigi Shutdown Laothokhre